Hello mayam. Handak kinauna release tawkiba Pushpa2 film masibu yengbiraba mi mayam ama holdagi kapakpa natraga OTT platform kharadagi soidana yengbiramgani. Ai samaki yengzare last scene gi action dudi amuki udri yamna pelhalli haiba tare. Maraksida akoigi maitai macha maibam Nabakumar action director ama oina yaurambagi harauba fauzai. Adubu mayamna khangbiramgani. Handak Hyderabad ki movie theater amada netsanabagi thawdok adu. Adugi matungda film madugi action star Allu Arjun busu police na parurabani. Film masina national interest fauba yahollibani. India gi mafam kayada maruwaina Telegu state singda media coverage munna yengnaduna ngaina rakhibani. Sumna mapan thongda yengbadadi makhoigi promotional event adu seksin sindabadagi netsanabada mi sirbani haina khanarambsu yai. Adubu manungi oiba maram mayam amadi Telegu film industry da khanaduna laklibani. Thamoi sing hairagadi masi hero ningba khoiramba producer singna paisa pamba henjanba movie star singna ego wangba nepotism casteism amasung film industry gi politics nani haina khanari. Telegu cinema 1960s tagina 1980s fawbda afawba stars kudamoina N.T. Ramarao, Nageswara Rao, Chiranjeevi, Sri Devi, amasung Jaya Pradhan chingba tholaki. Filmmakers singi marakta K.V. Reddy, K. Viswanath, amasung Dasari Narayana Rauna chingba tholaki. Hairiba industry asina mathak yorkibasi Bahubali series RRR amasung Pushpa hairiba blockbuster singsna yohlakibani. Amaromda koina North Indian audience ta yengbakanda high voltage action movie sing amasung hero sing yamna walakpani. Aduna maram oiduna Telegu film gi hero sing kudamoina Pravas, Allu Arjun singba tanarakpani. Mamangi sahi manga sida Telegu movie gi market si pura saukhalakpani. 25 to 30 crore dagi 1000 crore yorokpani. Masi urakpakandadi makoigi industry amasung producer singi approach si pura hongki. Siga chap manana yamna nungaitaba mawong amada makoigi fans singsi makoigi cast ki matungina shak taknari. Maraksida nepotism amuk laksinbani. Makoigi masanu pasing, Nupi sing, cousin sing, atay star singi family members sing tauraga makoigi oiba influence ki circle ama tolki. Makoigi fans sing dusu makoigi tukutcharba circle asida yausalagi. Adagidi social media da fazadaba wahi wata tauraga amaga hunnabi haurak pura personal level da social media war taunarakle. Yamna nungaitabadi toklibasi thingmagi mahutta actors amasung producers singsina public relations amasung marketing firms semduna group sing asibu pukning thawatuna anamba matamda paisa fawba yelibani. Promotional events kayama kudamoina audio launches amasung tour chatpada vote ki rally chatpagum crore kaya thadaduna fans mayamama yauna bohonai. High events sing asi makoina live telecast away. Thudok sing asina mai pakpada actor amasung producer singi mai oribani. Events sing asida lead actor singbu wangna thangat piduna ishor amagi thak yawali. Maduda makoigi hero ning bakangbu star singasi lai khoirumbagum latlibani. Telegu film making, production amasung actors singi fee pibada paisa yam thina sangakpadagi ticket ki mamalsu hanadagi 15 to 20% lak hengalakle. Makoina makoigi political connection sizinaduna Andhra Pradesh amasung Telangana gi sarkar dagi ticket mamal yambasi yanabagi maram kaya mapiduna yahalli. Masina maram oiduna lairaba kaya amadi film singasi theater da yengba fangde adubu angamba kangbudi makoigi thagi toloki 30 to 40% di ticket amada thadaribani. Maram masina film singasi yengbada makoina izat wangbagum thak wangbagum launai. Kudamoina hairabada Sandhya theater gi netsanabada laikhidaba Nupi dugi nupaduna film du da thadakhiba paisadu 12,000 ni. Mahaki thagi tolopna 30,000 ni. Jam samba nang aigi wakaldadi siriba makoi khakki maral ni khalangmani. Kanana yengba satpiyuge karigi hero da duk ngawrike karigi laigumna ninglibano haina saininglambasu yai. Ai maksu sainingi adubu manungda sanariba psychology sidi araiba nate.
aduna makoi gi sarkarna sigumba thoktanaba yam kupna yengsin tugut hero ningbagi chatnabi asi tingbu matam yore apangba gyan tadaba praja singbu awareness pibiduna hero ningbagi kanadaba amangba kaya amasu takpa matau tarakle adugi mathakta politics sanariba ngaksau tekliba actors sing amasung producer singsu mangak thudekpagi matam yore samlaba prajabu makoigi kanabgi damakta amamba lambida mamit tangba mi amagum pusinbagi culture si mayam sangdana thingba ama change sahi manga sida asumna thoklagadi lakadaruba sahi mayam sidadi kari tholkpa yai hatna bana singba violence kayana sahi amada vote yankairak tawbaga chap manarakani aigi video si yangbiriba kangbuna hero ningba yargasu aigi wahi wata sida warobiganu ai samaksu South Indian movie gi action da apenba fauzai oithokta mawong da tawrabasu thamoi da penba amade dum phawali tawbatabu makoigumna aigi ka da actor dugi photo thelaga duk thabadi tawde kari khali mayam isa gi mod comment section da thambiramu warobiroi thanks for watching please subscribe like and share